ꯐꯖꯔꯦ ꯂꯩꯈꯣꯝꯁꯤꯗꯤ ꯈꯣꯡꯒ ꯂꯣꯏ ꯄꯨꯊꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯆꯥꯁꯦꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯈꯩꯒ ꯂꯥꯛꯆꯔꯤ ꯆꯅꯤꯒ 10 ꯄꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯌꯨꯝꯒꯁꯦ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯕꯖꯥꯠꯅꯦ ꯁꯤꯅ ꯏꯃꯥꯟꯅꯕ ꯃꯈꯩꯅꯤ ꯁꯤꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯀꯦꯅꯦꯗꯤ ꯑꯩꯒꯤ ꯃꯤꯡꯅ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯆꯠꯂꯁꯤ ꯁꯤꯔꯝꯕꯅꯦꯕ ꯁꯤꯗ ꯂꯩꯔꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯅꯨꯡ ꯂꯩꯔꯤꯁꯦ ꯌꯥꯝ ꯊꯤ ꯄꯣꯁ ꯇꯥꯑꯕꯅꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯖꯥꯂꯤꯄꯨꯜ ꯌꯧꯋꯦꯕꯀꯣ ꯁꯤꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟꯁꯤꯗ ꯚꯥꯏ ꯁꯣꯝ ꯆꯦꯟꯗꯧꯕꯗꯣ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯁꯣꯝꯁꯤꯅ ꯔꯥꯅꯤꯄꯨꯜꯅꯤ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯖꯥꯂꯤꯄꯨꯜ ꯁꯥꯏꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯖꯥꯂꯤꯄꯨꯜꯁꯤꯗ ꯆꯠꯂꯒ ꯁꯟꯁꯤ ꯂꯩꯒꯗꯧꯔꯤꯅꯤ ꯑꯣꯛ ꯁꯟ ꯑꯣꯛ ꯌꯦꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩ ꯑꯩꯈꯣꯏꯁꯤ ꯁꯣꯔꯠꯀꯠ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦ ꯈꯨꯠꯅ ꯊꯤꯟꯕꯗꯤ ꯐꯠꯇꯦꯗꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯃꯈꯩꯒꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯤ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟ ꯂꯥꯛꯀꯥꯟꯗꯁꯨ ꯉꯥꯎꯔꯤꯅꯦ ꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏ ꯁꯤꯁꯤꯗꯒ ꯇꯧꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯃꯣꯡꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯎꯠꯀꯗꯕꯁꯦ ꯈꯔ ꯀꯨꯏꯅ ꯎꯠꯀꯗꯕꯁꯦ ꯀꯤꯔꯦ ꯑꯗꯨꯅ ꯃꯣꯡꯐꯝ ꯉꯥꯛꯇꯅꯦꯕ ꯁꯤ ꯂꯩꯔꯤ ꯃꯈꯩꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗꯨꯅꯦ ꯂꯝꯕꯤ ꯂꯩꯔꯤꯁꯦ ꯀꯔꯤ ꯀꯋꯥꯏ ꯃꯐꯝ ꯂꯝꯕꯤ ꯃꯥꯜꯂꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯀꯥꯔ ꯀꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯁꯤꯁꯦ ꯁꯤꯅ ꯖꯥꯂꯤꯄꯨꯜ ꯌꯦꯟ ꯅꯣꯡꯉꯁꯨ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛ ꯌꯥꯝ ꯊꯝꯃꯦ ꯐꯥꯔ ꯆꯥꯔꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯗꯧꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯁꯝꯕꯤ ꯂꯝꯕꯤ ꯉꯥꯛꯇꯅꯦ ꯁꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯌꯣꯟꯐꯝꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝ ꯉꯁꯤꯗꯤ ꯌꯣꯜꯂꯝꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯗꯁꯨ ꯌꯣꯜꯂꯝꯒꯅꯤ ꯆꯠꯂꯒꯦ ꯊꯣꯡꯗꯒꯤ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯎꯏ ꯁꯤ ꯆꯠꯂꯤꯁꯦ ꯏꯁꯤꯡꯒꯁꯨ ꯌꯥꯝ ꯁꯦꯡꯕ ꯁꯤꯗꯒꯤ ꯉꯥꯒ ꯐꯥꯔꯒ ꯚꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯏ ꯁꯤ ꯍꯥꯎꯕꯅꯦꯕ ꯅꯍꯥꯟꯋꯥꯏ ꯆꯥꯕꯗꯣ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯃꯤꯅ ꯐꯥꯔ ꯌꯣꯜꯂꯛꯑꯁꯨ ꯑꯗꯨꯝ ꯍꯣꯡꯅ ꯑꯗꯨꯝ ꯌꯣꯟꯕꯅꯦꯕ ꯁꯤꯒꯤ ꯁ꯭ꯋꯥꯏ ꯂꯩꯔꯤꯁꯤꯅ ꯁꯤꯅ ꯑꯣꯛ ꯂꯩꯐꯝꯅꯦꯕꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯤꯅ ꯑꯣꯛ ꯂꯩꯐꯝꯅꯦꯕ ꯁꯤꯁꯤꯗ ꯑꯁꯤꯁꯤꯅ ꯌꯦꯟ ꯂꯩꯐꯝ ꯁꯤꯗ ꯃꯣꯏꯒꯤ ꯀꯔꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯟꯗꯤꯔ ꯕꯥꯡ ꯍꯥꯏꯕ꯭ꯔꯥ ꯁꯪꯒꯣꯝꯒꯤ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕꯒꯤꯗꯣ ꯑꯗꯨ ꯊꯛꯄ ꯌꯥꯕꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯖꯥꯂꯤꯄꯨꯜ ꯃꯥꯔꯀꯦꯠ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠ ꯃꯆꯥ ꯀꯩꯅꯣ ꯌꯥꯎꯔꯦ ꯁꯤꯗ ꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤ ꯀꯩꯅꯣ ꯈꯪꯕꯗꯣ ꯚꯥꯏ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒ ꯑꯗꯨꯝ ꯑꯝꯍꯥꯅꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯈꯪꯕꯗꯣ ꯏꯟꯁꯥꯡ ꯅꯥꯄꯤꯗꯣ ꯃꯅꯤꯄꯨꯔꯒ ꯑꯗꯨꯝ ꯑꯝꯍꯥ ꯑꯣꯏꯔꯦ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯑꯗꯨꯝ ꯃꯃꯟꯗꯣ ꯑꯩꯈꯣꯏꯗꯣ ꯇꯥꯡꯉꯦ ꯑꯣꯔꯒꯥꯅꯤꯛꯀꯤ ꯅꯃꯥ ꯇꯞꯈꯤꯗꯅ ꯊꯕꯤ ꯂꯨꯄꯥ 50ꯒꯤ ꯂꯩꯕꯗ ꯊꯕꯤ ꯑꯃ ꯄꯤ ꯑꯇꯩ ꯄꯣꯠ ꯆꯩ ꯀꯩꯅꯣ ꯃꯣꯏ ꯁꯤꯒꯤ ꯃꯣꯔꯣꯛꯇꯣ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯗꯥꯂꯦ ꯗꯜꯂꯦꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯎꯃꯣꯔꯣꯛꯀꯨꯝꯕꯅꯦ ꯑꯗꯨꯝ ꯈꯔ ꯁꯥꯕ ꯃꯣꯏꯔꯣꯝꯗ ꯑꯩꯈꯣꯏ ꯎꯃꯪꯗꯤ ꯈꯔ ꯍꯦꯜꯂꯦꯗꯣ ꯁꯤ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯩꯈꯣꯏ ꯂꯩꯐꯝ ꯁꯤꯁꯤꯅꯤ ꯁꯟ ꯂꯩꯐꯝꯁꯤ ꯃꯣꯏ ꯄꯔꯗꯥ ꯈꯜꯂ ꯊꯝꯃꯤꯁꯦ ꯁꯤꯁꯤꯅꯤ ओ मेरा वीडियो करता है क्या पीस बनाना पड़ेगा ꯁꯥꯁꯦ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯥ ꯗꯥꯎꯗꯤ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯟ ꯂꯩ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯝ ꯂꯩꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯣꯁꯇꯦꯜꯗ ꯍꯜꯂꯒ ꯊꯣꯡꯕꯒꯤꯗ ꯍꯥꯞꯆꯔꯛꯑꯒꯦ ꯈꯔ ꯇꯥꯔꯛꯄꯁꯤꯗꯤ ꯐꯖꯔꯦ ꯂꯩꯈꯣꯝꯁꯤꯗꯤ ꯈꯣꯡꯒ ꯂꯣꯏ ꯄꯨꯊꯈ꯭ꯔꯦ ꯕꯤꯄꯤꯟ ꯈꯣꯡꯇꯨꯁꯨ ꯄꯣꯁ ꯇꯥꯈꯠꯂꯛꯑꯦ ꯑꯗꯨꯝ ꯀꯥꯞꯊꯥꯔꯛꯑꯦ ꯑꯗꯨꯝ ꯑꯁ ꯂꯩꯆꯤꯜꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯅꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯇꯨꯔ ꯄꯥꯝꯃꯗꯤ ꯅꯣꯡꯃ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯉꯁꯤꯗꯗꯤ ꯊꯣꯏꯅ ꯍꯥꯞꯄꯔꯣꯏꯒꯦ ꯁꯤ ꯂꯩꯆꯤꯜꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯏꯪꯒꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯤ ꯂꯩꯆꯤꯜꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯔꯤꯁꯦ ꯌꯣꯡꯆꯥꯛꯅꯤ ꯁꯤ ꯍꯧꯔꯤꯁꯦ ꯄꯔꯦꯡ ꯊꯥꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣ ꯀꯩ ꯃꯊꯦꯜꯅꯣ ꯀꯩ ꯃꯊꯦꯜꯅꯣ ꯅꯪ ꯂꯩ ꯆꯠꯄ ꯌꯥꯎꯗꯕꯩ ꯃꯑꯣꯡꯗ ꯁꯤ ꯂꯩꯔꯦ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯁꯦꯝꯊꯔꯤ ꯃꯥ ꯀꯩꯅꯣ ꯃꯥ ꯁꯦꯝꯃꯤꯁꯦ ꯀꯩ ꯊꯕꯛꯅꯣ ꯅꯪ ꯄꯥꯏꯁꯦ ꯑꯩꯔꯣ ꯑꯩꯉꯣꯟꯗꯔꯣ ꯑꯩꯗꯤ ꯆꯅꯝ ꯈꯣꯛꯄꯅꯦ ꯆꯅꯝ ꯈꯣꯛꯄꯒꯤ ꯊꯕꯛ ꯃꯥ ꯄꯥꯏꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯣꯏꯌꯦꯅꯦ ꯃꯥ ꯍꯧꯖꯤꯛ ꯄꯥꯏ ꯊꯕꯛꯁꯦ ꯁꯟ ꯀꯛꯄꯩꯅꯦ ꯕꯥꯃꯣꯟ ꯁꯟꯖꯥ ꯑꯃ ꯂꯥꯛꯑꯦ ꯃꯥꯁꯦ
ทางลงนี่จะกินนี่พังตรงไหนเนาะ 떨어져. คือเราทางแบบ 아. เดี๋ยวชิวเรน 식당이. เชฟภาษาบ่อยู่ในเชลล์มาตั้ง หน้าโบราณอ่ะ 그때 지금 또 보내 잉. ผมไม่มาตั้งเนาะมาตั้งเวลา มาตั้งเรื่อง อย่าได้ไปหน้าหมูเลย อ๋อเอ๊ะโอเคละ หน้าหมูเก่านะก็น่าให้พูดไม่ทำอะไรจริง ไม่อยู่มัน เดี๋ยวเล่นเท่าดิน่ะ จังเจทางเจ้าสิก็ ทางเชียงคานหรือทางนี้ให้ดูดิโบราณ ปัง 신의 뒤엔 짱. ค่อยพาทราบเจอดิจีกันว่าฮะเป้กิโลฮะเป้ไอ้กิโลที่แกงเป็นเราเงาด้วยใช่ 쩌라. 짱 많이. มาชูร้อนมาชูทาร์กไปเลยบอกกายากระโดดเลยไป 바빠야 돼. Sana mama hapsile. Oley sabi nang sayang na pagdiko. Oley sabi nang sayang na pagdiko. King di ba? King hale ka kani. Sa bagan ka. Amerika ka na hapin ako sing na. Ni aje tong baca nama do. Ah. Ito abe mula pa ay dai. Oke, ah, mini ama mungkin matung dah singsiu apa? Sai ka. Sa bagan am. Ah, sa apa kan? Kerja rumah tu ni apa? Ape ko je. Oke, jira kadang apa deh? Sa Singsi view. Sa apa horor tu deh? What boleh kau war? Kan orang orang macam tu, induk sendiri orang macam tu. Orang nak kaya yang ada pasal ni apa sih? Kita ngaya macam tu kan tu dah. Kayak apa ni? Kayak apa ni? Oke, saya jawab dulu betul dah. Raw nam tak muat sahaja. Pola kayak begini nam dah, Boleh ke dong ni bai. Mai mau 45 minit. Sila, bukan mau mungkin jang. 45 minit mungkin jang. Sari betul ni kan lagi. Oh. કોઈ જે કેજી અની વખાય હું કોઈ કો કોઈ જાંગ દે કોઈ કોઈ જાંગ ફૂટ પર કરે mà phun chung cũng có đấy long cũng có ngoài đâu cũng bàn gì nè coi cái nó gì xa gì mình contract cũng có số đấy tôi hàng đồ cái ông gì cái gì cái phim để lấy cái gì hàng đồ cái xa gì gì mà chú gì yam xin của ta bảo cái lẽ gì tin nhột bây giờ nó lắm nó nghe mà lên nghe gì 어찌 자 거의 이세 지금 야로 백그라운드 일단 cùng thật ra đấy bét cùng nào Adi masyado sang nila na. May iya baka hindi nam daga sa akong datang daga. Kuat lah ni di mana tu minit kiam tham minit tidak mengatakan oke minit kuncam muka mukut lah matung dah ngasai ki keno apa ka cuma apa matung dah housing makata rakwa kayak keno apa tu aja bay Pero may kami si Malaysia ni niya na lae mau hai itu. kami sin bersih le jalan kami sin aku jangan saya pun nak kian tu gitu manga Malaysia masa yang kan jauh lebih dah ipan kumbara bagi manga tak ada pick kan pick ya pokok. soalnya pemerintah ini kata laga siap saja apa yang baru sih lokok tim baru kerap padat tak ya matung dulu injing kerja sih semain film di lain sih kau sih mini jam tham masih matung dah kayak apa May limit masalah ga. mini masalah nak habis orang May masalah kan say. oke kau sih cari dong dong Sa di mulai. mini masalah yang cari deh Jadi punga maya pare. Sa pun put pada ni kat put thola mana ya Di 1 hour maya sure na. oke mini masalah dekat saya jadi lal mirs cucuk kita cari ni Ay sa dina manam do. kan apa lal mirs cari deh tanda Tangga. Haga. Kumjalaga. 난 모르고 같은 거. 그래서 시키모로 내고. 무슨 맛을 샀다.
ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯊꯥꯛꯈꯤꯗ꯭ꯔꯤ ꯁꯤ ꯁꯥꯕ ꯃꯣꯔꯣꯛ ꯊꯥꯛꯈꯤꯗ꯭ꯔꯤ요 ꯊꯥꯛꯇꯦ ꯑꯗꯨ ꯀꯩꯅꯣꯔꯣ ꯑꯁꯨꯕꯔꯣ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯦ ꯃꯅꯝ ꯐꯖꯩ ꯃꯅꯝ ꯐꯖꯩ ꯃꯅꯝ ꯐꯖꯩ. ꯃꯣꯔꯣꯛ ꯑꯀꯪꯕ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯂꯩꯕ꯭ꯔꯣ ꯃꯣꯔꯣꯛ ꯑꯀꯪꯕ ꯍꯥꯞꯄꯅꯤ ꯍꯥꯏꯔꯦ ꯁꯤꯗꯒꯤ ꯃꯊꯪꯗ ꯒꯣꯔꯣ ꯑꯣꯠꯂꯅꯤ ꯒꯣꯔꯣ ꯑꯣꯠꯀꯦ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯥꯕꯩꯁꯤꯁꯨ ꯐꯖꯩ ꯋꯥꯅ ꯈꯥꯕꯩꯁꯤꯅ ꯋꯥꯅ ꯁꯥꯖꯕꯅꯤ ꯑꯩꯈꯣꯏꯅ ꯐꯖꯩ ꯃꯐꯝ ꯐꯔꯛ ꯇꯥꯔꯦ ꯀꯠꯁꯤꯟ ꯈꯥꯏꯗꯨ ꯈꯨꯔꯨꯝꯕ ꯆꯦꯜꯂꯦ ꯏꯟꯇꯔꯁꯦ ꯇꯥꯏꯔꯗ ꯏꯟꯇꯔ ꯊꯝꯕꯅꯤꯅ ꯃꯆꯨ ꯃꯔꯥꯡ ꯀꯔꯤ ꯀꯔꯥ ꯈꯔ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯆꯩ ꯃꯣꯃꯣ ꯌꯥꯝ ꯁꯥꯕ ꯁꯥꯗꯕ ꯂꯣꯏꯗꯤ ꯂꯣꯏꯔꯛꯑꯕꯅꯤ ꯁꯥ ꯃꯨꯜꯂꯕꯅꯤ ꯍꯣꯏ ꯁꯥꯃꯔꯣꯏ ꯁꯤꯗꯩ ꯍꯥꯡꯗꯣꯛꯑ ꯊꯝꯃꯕ ꯃꯥꯏ ꯃꯍꯤ ꯈꯔ ꯇꯧꯖꯔꯒ ꯃꯩ ꯈꯔ ꯀꯪꯁꯤꯜꯍꯜꯂꯅꯦꯕ ꯑꯗꯨ ꯂꯣꯏꯔꯦ ꯐꯥꯗꯤ ꯃꯨꯜꯂꯦ ꯂꯣꯏꯔꯦ ꯍꯣꯏ ꯊꯨꯝ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯌꯥꯔꯗꯧꯔꯣ ꯉꯁꯥꯏ ꯍꯥꯞꯈꯤꯗ꯭ꯔꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯇꯣꯏꯅ ꯏꯁꯤꯡ ꯍꯥꯞꯄꯒꯗꯤ ꯅꯪꯉꯤꯅꯦ ꯍꯧꯖꯤꯛ ꯍꯥꯞꯄꯗꯣ ꯇꯦꯁ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯁꯤ ꯑꯣꯀꯦ ꯃꯤꯅꯤꯠ 5 ꯇꯥꯔ ꯃꯇꯨꯡꯗ ꯁꯤ ꯂꯣꯏꯔꯦ ꯊꯣꯡꯕ 김이지원해 나오고 가베지 아마 보르키니 가베지 야지 화장이 홍은 장네 마주지요 부위함이 다 보이지 야 야 bro mau còn đâu kìa thì khơi cha thắc gì khơi review tàu ấy thì nó lôi lại thôi cha chỉ nó hậu thì ra ngò rồi vài lịch thì khơi phục cái tình dục rồi để con cái gì rồi Jadi mesmen aja jangan ada 딱 lối đây à chỉ chắc 또 mình chỉ game nó một chuyện kìa nó ăn nuôi tàu rồi chứ không xí xoay đấy tôi xin mấy kháng đời bị khá là lây